Marup mayam ngasigi digital won asida aikoigi tunggi yumburen oigadaba nahasing ase haibadi sahi 18 to 23 24 asigi marakta lairiba generation asina pattaba hainabi kayada edik oigali masigi marumda mama mapanasu aikoisu nongmata khanjalude yamna pattaba hainabi masturbation asini aduna topic asi nainajungi mamangdo channel asi nauna thengnaba oiragadi subscribe tawsanbiramo ahanbada masturbation haibasi karino kayam yamna aikhogi pusi da masina akaiba pibage amadi matau karamna pattaba hainabi asi thadokadage masturbation haibasi physically man and female ani asi mari amata lainadabi masa matomta haibati nupa natraga nupi makhoi masana masagi private part dagi nungaiba phangba adunumpa thawung amani masigi pattaba hainabi asina aikhoigi punsi da kayam yamna akaiba pige haibada ahanbada masigi pattaba thabak asi tawriba mi adu yamna tanba yamna sokthaganba masi nomagi tawgadaba thabakta yamna akaiba piba masana tension leiba asi thoi haina research sorkayana amadi medical science na report tawri asitasu natana maintain effect tasu yamna sokalapa oithoi overthinking yamna tawba mi puningdaba masana masada thajadaba anxiety level wangkhalakpa asi thokhalli masigi pattaba hainabi asina nangi study or relationship ta apan piraposu oi thokhalli aduna masturbation tawriba mi yauragadi laiwa manga khak season masigi nangi pilsida hak amagu mathau thohlakani haibasi channel asigi thajaba amaga loinana haire nangna tawgadaba asi 30 days nongmata soidana tawgadabani masigi laiwa manga asi ahanbagi asina nang nasa asi thabak yamna jinhanba mathung tai any hiramda oibe yai lair paba sanaba natraga marup singa punna laminnaba aduga yariba makhai natomta leitanaba hotnaba nang nasa asi masina nangi wakhalda phattaba hainabi adu kautho halakpada mateng panggadoribani anisuba asida lairiba asina nunti numit khudingi ayuk nganna haugattuna exercise tawba amadi running tawba loiraba matung pamjaba lairik comic book oiro page ani dagi ahum phawbadi panaba hotnaba ahum subada pornography yengba lepa amasung youtube oiro instagram oiro facebook oiro karigumba thonnikpi reels thaba aibi reels oiro hairiba content sing asi yariba makai nangi phol aduda block tongnaba hotnaba number 4 suba asidana nangi goal thamba haibadi small goals haibadi nongmagi afaba thabak tawba hairiba mayam asi tawnaba hotnaba manga suba asidana hakhriba mathakki point mari asi dagi hena maru oi karigumba point manga suba asi tawdrabadi punama aremba oigadoribani aduna manga suba asidi self control hairiba asi yamna maru oi kariguma nangna mathakta haikriba pankiro mayam asi self control asi yawdrabadi punama aremba oigadoribani aduna 30 days khangbaga loinana tawrabadi suksor soidana hak amugum ohelakani aduna video asi matang asida losinjarage mayamgi apamba video comment section na thambiram amadi channel asibu support tawsanbiramo